하이리바 쿠키기 nomai kana bana sokna haba mioi ahum ado rimsta layang nama pukla khaba matungda mioi naga amadi mitai yelho furu kya na punchalaga odi rimsta thomjala laga hariba mioi singa sima phamsa layang birunu igro haidana irang horopadagi security force amadi khongjalo singi magta mungna ba thoropadi tiaga samadi bottle na chingba langnari te nuthin gi pung ani ga minute yang khai taruk ta ko sai da hariba nomai kamna wada sokone haba cookie gi mioi ahum hariba regional institute of medical sciences rimasida ida ngasai dagi horga layang namba pukala khiba de layang bachathar khiba sana maram oraga to amba naga furup mitai furup amari yelho furup sing punchalaga ji ngasai pung ama da dagi horga hariba regional institute of medical sciences rims ki na layang sing asida thomjala aga hariba cookie gi mioi sing asi layang ba yaroi makoi che tunga ba yellow fruit sing da nomai vom on chalaga ka pa dum laba fruit ki mioi sing ni makoi si mafam sa para aga layang bagi maram se keno da makoi si ta chen civilian la na tragana cookie military la no ikamna badu da shop gi pukhla khe pra ha su yamna clear oina khan da maram na chamam na ba thok pa maram amadi oirali ba yellow fruit sing so on chalaga mioi ka halak pa sina maram oraga ojik se pi da ba kholau sing do law ba du ga mafam se layang ba yaroi mafam se puthopik ro ha ba khongjang do changchila khona maram oraga yamna chawna mungna ba thoki security personnel singi maket gi so hariba kuki mioi ahum asi asoi nga miao dono ta ngak singi ari mafam singa se dai si rapid action force ya ff assam rifles somebody state forces singni 하이리바 쿠키기 nomai kana bana sokna haba mioi ahum ado rimsta layang nama pukla khaba matungda mioi naga amadi mitai yelho furu kya na punchalaga odi rimsta thomjala laga hariba mioi singa sima phamsa layang birunu igro haidana irang horopadagi security force amadi khongjalo singi magta mungna ba thoropadi tiaga samadi bottle na chingba langnari गेट बंद करो गेट बंद करो है mafam singa sila kuina ngala matungda pung ani ga minute ni fu manga rom tarak pasai da masinga ba miam sina hari ba regional institute of medical sciences ki opd mama sida laga ade bu ki myo yo huma si mafam stik putuka ba khonjang adu changchila ke madu da secret personnel singi market gi su tingna bo khana ba da gi nakana ni gi makta chauna muna ba thorok na maram oraga tia gas smoke bomb sing ka pa madi khonjero singi market gi su bottle na chingba langselak padagi nakana ni gi makta muna ba thokre madu na maram oraga hudi poger na di control tawre khana makai tawre ha tare ha di khongjalo ching adu mafam sitagi tak thokre aduna akoi bagi film si masing yamlaba security personnel sing asina hariba cookie gi mioi ahum layeng diba asida asoyangam thok tawre lokta thonin do thodom ta thok tana gi damakta araiba processing mafam sita deploy tawraga yamna checksin na ngak chelaga layeng ba hokre ha phomje thamjolo na makata na kari fibam la kadawri bagi ha de khoi pone mathok tari hiram sing matang da podom jari ba nawrem tanoranjan rims imphal west district